1918 की केमिस्ट्री की नोबेल प्राइज से ख्वाई किनिंगाइसु ख्वाई सिंथानिंगाइसु ओइब नोबेल प्राइज होइना मियोइ क्याना लौनारे प्राइज जर्मन साइंटिस्ट फ्रिज हावर्ड पीखिबने करिगिदमा मियोइब खुनाइना मायुकनरिबा याम साथिना अचौब प्रॉब्लम अमा सोल्व तौखिबगिदमक मान पुथुलम इन्वेंशन मागी विज्ञान की खुदोलसना नंग अयाउन ngasi मालेमसते हिंगलिबा मियोइ कोति क्याना ngasi हिंगदुना लेरमलिबासगी याम अचौब मरम ओइरिबने अदुबु मंगोन नोबेल प्राइज पीबगी याम नुंगाइबि याम अचौब थरमस्तेदा मागी ममानब मरमपंग अमता सरुक याब लाखिदे अयामबना न्यूयॉर्क टाइम्स ना सिगी साइंटिस्ट की मरमदा याम साथीबा आर्टिकल अमसु फोंगाखि मियोइ के अनमाबु ख्वाइदेसु फबा ख्वाइदेसु फत्तबा साइंटिस्ट अमोइना लौनरे फ्रिट्ज हावर अमबोइरो मी अम खंगना हाइदि मथंतना मालेमसता ख्वाइदगी कन्बा साफु पिरंबा साइंटिस्ट हाइरगदि सिगी बैड हीरो साइंटिस्ट असने फ्रिट्ज हावर ngasi ngasi oidibo aikoi gi malemsigi masakse asun ohelambada magi achoubu khut yaure aikoi gi malemsida khwaidagi paktak mi hatpase masi karino oiramgadaba manbage yam tamthiba mahing makhallaman oiramdau manbra natraga thamoi leinagumba yam khudong thiningai oiba anaba man oiramdau manbra amata nate malemsida khwaidagi masing yam mi halibeste atai karisnate aram khorangba chaba thakpa phangdabanane malemsigi apunba mising chada tara chaba thakpa phangdaba naw sonaban maram oraga ngasi sini haying sini khangdaba phibam da leiri Admission open, Apollo Academy. Kwakitil Bazaar, near Amoko Office, Airport Road Lake Academy is now. Class 11 amadi 12 Science Sartre Singdamo. Yam Akanava courses ani Puduna Luxury. Courses Singadadi, Medical Nurture course amadi, Engineering Nurture course ni. Medical amadi Engineering Pamjava Sartre Singi, Yam Akanava courses si. Lagliba August ki tarik amas de Hosagane. Apollo Academy no offer those subjects in the Physics, Chemistry, Biology, Mathematics amadi Computer Science ni. Nomizing Kuding unit na jaga chapter test Hosagane. Loina na NET 2022-2023 की सेम सनिंग सात्र सिंग दमक्सु एपोलो एकेडमी ना स्पेशल ऑफर के आग लोइना ना एडमिशन की थोंग लाउना हंगजरी ngasimak enroll tawduna khudong chawa silobi ho class lagiba august tarik ni 5 dagi hojagane academy asna pdf khudong chawa sing se screen dagi haibet khangmina se limited sydney ngasimak enroll tobi ho akupa marol gidamo screen da hapsari number state call tobi ro lowsingi futni apollo academy अदुबो ngastagi matam khajika mo haigalagade chaba thakpa phangdaba migi masing sei malemgi apunba mising gi chadani phuiramba soidana thingnagane masimakti akiba phangni yamliba masing ne irai line hairabada malemsigi miyamsina chaba konaba chang gi chinjak tu puthokpa ngamamde low singubugi pathap ipai paiba chathok puthokpa ngamda boiramme sigma mangak nabgum waningai kingai oidaba phimsna miyoi khunai gi chakkat khongthang so jahi lising tararom sothan khi tinthan khi Sigumbo, Jinjak Tang Manamuraga, Mubi Kunaisi, a Sibaki cat and Mari Jabun Tarapahorpa, Sirabatan Pamasdane, Fritz Harvard Hardy Pasna, Harvard Boss Process Hariba, Nuxitamarang Kani Yard with nitrogen amadi, hydrogen Punsanadna, Libang Hawk Jalaliba Hargi, Quaigi Maruba Matsuloriba Ammonia Puturapuna, me Pakta Haliba Jinjak Tang Magakibasi, Swai Mangan Bahoroki, Swai. Hari yaudana miyoibuna sigi nungdum sigi mathakta irin jani hingma ki sunga moy manamsina matangsta Fritz Haver ye sorgum khandab su yaroi dawri Fritz Haver Germany gi Jewish imung amata pokhi ma popang hakim matungda apokpi mama lekide maramsina mama to ni yuglakhi picture pikling edigi Haver loksing yakan me khawlangba maruina chemistry da ngawdun zawrkhi Masagi chahi kunhundoi tangai ngai yam angang oinama PhD fangki Harvard magi bigyan ge khudol si puthroktringi mamangda Europe na darkar roiba har ayamba khunu mathina traga nitrate compounds ngi mongda South America ge honjal ambane adubu matam sida sumna lebak amadagi lebak amada po thadok thajin tawna basi course yam chawba sel yam tingba thabo oirame Jariksta Prithvi ahan balanza mu thokchil pudagi alai singna Germany da har hunjin bachang majahasing athing mathamjin khe karigidamok Germany makhong thutik nab gidamok lanch tension lanab gidamok panbi ai
nitrate harsingsi lawu singbudasu adai bom sabsu siznaba yai adubu tanja yam chana puthurukpo harbor gi bigyan gi khudona nganta maithir magdaba Germany bu kanbikhi lan changdok hanki South America dagi nitrate honjlapagi tangai fadawle rambadu solve tokhi harbor gi mapal dagi Germany da nitrate chungba horakhi prithvi gi ahan balanjang manungda harbor na Kaiser Research Institute da thijin humjinduna leikhi matamsta mana neinarambase chlorine gas si masilan gi khulai amoina siznaba yanaba neinarambane masnabu yar agade lanse khangten tensilan ba yagane haibasi masi harbor na tatan hainam wane sumdorom badai mamoida harbor na chemical gi juk hongdoroktuna mioi bagi puwari da chemical gi khulai singi mapa haibe mingthol sifau mana phangakibane mana puthoba chemical gi khulai sizna duna taba han balanda si 1915 da ipra hani phamstei do waike harbor na magi khulai si yeknab da khuthanab gidam chayul kya changna mana pamba makhal gi nungsit kusit nungsit mayon ngai duna leikhe mana ngai ba nungsit kusit exelapaga chlorine gas tan lising kya langbung da thadorakhe nungstagi chlorine lumbana sigi gas di leikha ga nakna leigane maramsna loni lumini haiduna kuthabum phamsing da leibalan mising makhori charam me khaiduna sor thalabugum sor phun duna sirame magi chemical gi khulais na German lenga pupung pen halame sidagi mabu captain gi fam manaw ina piduna awang thak tu chingkhlakhe adobo Germany da chemistry da PhD phangbi ahan banu pi ori bi magi loina bi clara mapuroi banu bigyan bu mi harpurum da season rak pasi yanang dabdagi society to dun sizakhe loina bi shirak so harbor magi thabuk ta ninghan nabu kisu pokide mathangi numitama lanbung da tum lakhi amade hena sathi ba tamte ba chemical gasin thoknaba koktum thadaba horakhe lan loiraba matungda mana tawkiba war crime sing adugidamag allies na Harvard budandi piba pamkhi adugu masi ona tainabada ammonia puthokiba adugidamag Nobel Prize piduni ikai khumna boinotki scientific community de leba mioi ki amanadi magi siemens taida hangoi tukachanaba puknakhi 1930s ki matamdagidi Harvard ki maning tamba nungaiba punsido khangtup thupsilakhi karidagi jus sungya yadaba nazi saphongakpadagi ningsingwei Harvard Zoo ne Harvard nazi singdagi kanjanabugdamag athapda leiba hotel amada chalakhi hotel sidam mathanta leina sembada ngari bi Israel da chen khina hotnari ngai Harvard 1934 da heart attack tawduna sivana hanki Fritz Harvard scientist ngi marta tomthin ngan ba mane adubu masi kamdang no wakai gani haibade historian singna ngasi su zamam na duna leire magi chemical weapons singi haktakta mi million kya sikhi mal leram dragadi prithvi gi ahan balanjaw su yam tensilam gane adubu mal leram dragadi mana ammonia puthulam dragade ngasi hingliba mioi billion ki am su sunging hinglamoi sungpok phapuk lamoi